ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯃꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯌꯥꯝꯅ ꯇꯥꯡꯕ ꯉꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯂꯝ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯁꯅꯥꯅ ꯁꯥꯔꯝꯃꯤ꯫ ꯂꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯀꯌꯥ ꯂꯩꯔꯝꯗꯦ, ꯑꯌꯥꯝꯕꯅ ꯏꯅꯥꯛ ꯈꯨꯜꯂꯝꯃꯤ꯫ ꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯅꯝꯕ ꯃꯁꯛ ꯊꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯃꯈꯩꯅ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯂꯣꯏꯅ ꯐꯖꯩ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯐꯖꯔꯤꯕꯗꯤ ꯂꯦꯝꯕꯤ ꯁꯅꯥꯅꯤ꯫ ꯂꯦꯝꯕꯤ ꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯂꯨꯍꯦꯟꯕꯤꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯁꯅꯥꯄꯣꯛꯀꯤ ꯅꯤꯡꯊꯧ ꯂꯨꯍꯦꯟꯕ ꯃꯆꯥ ꯐꯪꯗ꯭ꯔꯤ, ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯅ ꯀꯨꯝꯂꯩꯅꯥ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ, "ꯑꯩꯁꯨ ꯅꯪꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯏ꯫ ꯂꯩꯕꯥꯛꯀꯤ ꯃꯥꯏꯆꯧ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯥꯏꯆꯧ ꯀꯧꯔꯤꯗꯅ꯫ ꯅꯪ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ꯫ ꯅꯪꯅ ꯀꯞꯄ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ, ꯅꯨꯡꯉꯥꯏꯐꯝꯁꯨ ꯈꯪꯗꯦꯅꯦ." ꯂꯨꯍꯦꯟꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯉꯝꯗ ꯉꯝꯗ ꯈꯨꯝꯂꯛꯏ, "ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯨꯕꯁꯦ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ꯫ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯅꯨ, ꯑꯩ ꯁꯤꯖꯈ꯭ꯔꯒꯦ." "ꯑꯗꯨꯒꯨꯝꯅꯁꯨ ꯍꯥꯏꯒꯅꯨꯅꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ꯫ ꯅꯪ ꯐꯔꯅꯤꯌꯦ, ꯀꯨꯏꯅ ꯅꯥꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯗꯣꯏꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯈꯛ ꯌꯥꯔꯣꯏ." ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯂꯨꯍꯦꯟꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯨꯍꯦꯟꯕꯤꯒꯤ ꯈꯟꯕꯗ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯂꯨꯍꯦꯟꯕꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯁꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯁꯛꯇꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯗ ꯆꯠꯇꯨꯅ ꯐꯖꯔꯕ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯃꯥꯅ ꯃꯆꯦꯒꯤ ꯁꯦꯕꯥ ꯇꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯦꯒꯤꯗꯃꯛ ꯋꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ, ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯁꯤꯗꯣ." ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯕꯗꯤ ꯌꯥꯗꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯆꯦꯒ ꯃꯇꯩꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯁꯅꯥ ꯃꯆꯦꯒꯤ ꯅꯥꯀꯜ ꯑꯣꯏꯔ ꯐꯃꯨꯡ ꯃꯆꯦ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ, "ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯆꯦꯁꯦ ꯐꯖꯕꯗꯤ ꯌꯥꯝꯅ ꯐꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯍꯣꯡꯉꯤ꯫ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ." ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯣ ꯂꯨꯍꯦꯟꯕꯤꯗꯤ ꯇꯥꯕ ꯉꯝꯖꯗ꯭ꯔꯗꯨꯅ ꯃꯈꯨꯜ ꯊꯣꯛꯅ ꯀꯞꯆꯔꯤ꯫ ꯂꯨꯍꯦꯟꯕ ꯅꯤꯡꯊꯧꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯁꯨ ꯅꯆꯦ ꯑꯁꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯈꯪꯏ, ꯌꯥꯝꯅ ꯍꯣꯡꯉꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯀꯅꯥꯗꯕꯨ ꯇꯥꯏꯅꯔꯨꯒꯅꯤ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯦꯡꯅ ꯌꯦꯡꯅ ꯐꯔꯛꯇꯕꯁꯦ ꯑꯩꯁꯨ ꯀꯣꯛ ꯌꯥꯝꯅ ꯁꯥꯏ꯫ ꯑꯗꯨꯅ ꯂꯦꯝꯕꯤ, ꯅꯪ ꯅꯆꯦꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨ, ꯅꯆꯦꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯌꯨ꯫ ꯑꯩꯅꯦ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯑꯐꯕ ꯅꯆꯦꯕꯨ ꯂꯥꯌꯦꯡꯕ ꯉꯝꯒꯗꯕ ꯃꯤ ꯊꯤꯔꯨꯒꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯇꯕ ꯃꯌꯥꯏ꯫ ꯑꯗꯨꯅꯅꯦ ꯅꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯒꯅꯨꯀꯣ." "ꯍꯣꯏ, ꯑꯗꯨꯕꯨ ꯏꯇꯩ, ꯑꯐꯕ ꯊꯕꯛ ꯑꯃꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯣꯏꯅꯤꯅ ꯉꯁꯤꯗꯤ ꯆꯠꯄꯤꯔꯅꯨ, ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯏ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄꯤꯔꯣ, ꯑꯗꯨꯒ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯐꯅꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩ ꯏꯆꯦꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯏꯆꯦꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯃꯠꯇ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯂꯩꯇꯥꯗ꯭ꯔꯦ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯨꯍꯦꯟꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯈꯣꯀꯣ꯫ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ꯫ ꯅꯥꯇꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯏꯔꯥꯅꯥꯏꯒꯤꯕꯨ? ꯑꯁ ꯌꯥꯗ꯭ꯔꯦ, ꯑꯩ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯕꯗꯨꯅꯤ." ꯉꯥꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯂꯨꯍꯦꯟꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯇꯞꯅ ꯃꯆꯦꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ, "ꯏꯆꯦ, ꯅꯪꯁꯨ ꯌꯥꯝ ꯍꯦꯟꯅ ꯈꯜꯂꯅꯨ꯫
ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯗ ꯍꯤꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯏꯆꯦ ꯇꯨꯝꯗ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯣꯊꯥꯒꯦ ꯅꯆꯦ ꯑꯩꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯋꯥꯔꯦ ꯍꯥꯏꯕ ꯅꯆꯦꯁꯨ ꯈꯪꯉꯤꯗ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯇꯥꯏ ꯑꯗꯨꯕꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯃꯈꯥ ꯈꯨꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯍꯤꯞꯊꯅꯕ ꯇꯧꯗꯨꯅ ꯂꯩ ꯁꯣꯝꯗꯁꯨ ꯃꯉꯥꯏ ꯃꯆꯥꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯦ ꯃꯌꯥꯅꯨꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯝꯆꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯇꯧꯗꯦ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯆꯤꯡ ꯀꯥꯗꯨꯅ ꯄꯥꯝꯂꯧ ꯎꯔꯤꯕ ꯑꯗꯣ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯂꯨꯍꯦꯟꯕꯤꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯇꯣꯟꯗ ꯌꯦꯡꯗꯨꯅ ꯍꯩ ꯃꯃꯥ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯕꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟꯗꯤꯅꯦ ꯅꯪ ꯀꯣꯅꯨꯡ ꯀꯥꯔꯨꯆꯣ ꯅꯆꯥ ꯑꯍꯜꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯌꯦꯡꯂꯨꯆꯣ ꯑꯗꯨꯒꯅꯦ ꯅꯆꯥ ꯑꯇꯣꯝꯕꯤꯅ ꯀꯝꯗꯧꯔꯤ ꯌꯦꯡꯊꯣꯛꯂꯨꯆꯣ ꯌꯨꯝꯁꯤꯗ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯆꯠꯀꯦ ꯑꯗꯨꯒ ꯏꯆꯥ ꯂꯨꯍꯦꯟꯕꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯨꯒꯦ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯩꯁꯨꯅꯦ ꯏꯆꯥꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟꯗꯤ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯗꯨꯅꯤ ꯃꯃꯥ ꯅꯌꯥ ꯅꯨꯄꯥꯗꯨꯁꯨ ꯂꯩꯕꯥꯛꯀꯤ ꯈꯟꯕꯗ ꯑꯃꯗꯤ ꯅꯆꯥꯒꯤ ꯈꯟꯕꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯨ ꯉꯝꯗꯕꯅ ꯃꯇꯦꯡ ꯑꯣꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯔꯨꯆꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯃꯛꯇꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣꯝꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯂꯨꯍꯦꯟꯕ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯔꯤꯕ ꯆꯤꯡꯌꯥꯒꯤ ꯄꯣꯊꯥꯁꯪ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯦ ꯋꯥꯈꯜꯗꯁꯨ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ ꯑꯩꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯤꯉꯩ ꯃꯥꯇꯒꯤ ꯅꯤꯡꯂꯤꯉꯩ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯦꯟꯕꯤꯒꯤ ꯈꯟꯗꯕ ꯌꯥꯗꯦ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯋꯥꯈꯜꯁꯦ ꯍꯩꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯏ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯨꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯂꯨꯍꯦꯟꯕꯤꯅ ꯅꯥꯔꯛꯂꯤꯕ ꯑꯁꯦ ꯀꯨꯏꯔꯦ ꯂꯥꯏꯌꯣꯡꯁꯨ ꯈꯪꯗꯦ ꯑꯃꯨꯛ ꯈꯟꯖꯤꯜꯂꯨꯕꯗ ꯂꯨꯍꯦꯟꯕ ꯇꯧꯐꯝ ꯈꯪꯗꯦ ꯍꯌꯦꯡ ꯌꯧꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯨꯏꯅ ꯅꯥꯔꯛꯄ ꯑꯁꯤ ꯄꯥꯝꯗ꯭ꯔꯕꯅꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠ ꯇꯥꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯜꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯄ꯭ꯔꯞ ꯃꯄꯥꯜꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯥꯎꯔꯥꯡꯅꯅ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯑꯩ ꯂꯩꯔꯤꯁꯦ ꯄꯦꯟꯗ꯭ꯔꯕꯣ ꯏꯆꯦꯒꯤ ꯁꯦꯕꯥ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯀ ꯆꯠꯂꯨꯕꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕ ꯌꯥꯗꯕ꯭ꯔꯣ ꯁꯣꯂꯤ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯨꯝꯗ ꯕꯕꯥ ꯈꯛ ꯊꯅꯝꯂꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣꯕ ꯃꯥ ꯈꯛ ꯂꯩꯔꯝꯕ ꯑꯣꯏꯔꯝꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯌꯦ ꯃꯇꯣꯝꯇ ꯏꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯦ ꯅꯪꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥꯁꯨ ꯌꯨꯝꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅꯦꯍꯦ ꯅꯆꯦꯒꯤ ꯈꯟꯕꯗ ꯅꯪ ꯐꯪꯉꯦ ꯂꯩꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯤꯕꯅꯤ ꯕꯦꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯏꯃꯥꯗ ꯉꯥꯡꯂꯛꯀꯅꯨꯀꯣ ꯂꯥꯎ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯊꯑꯣꯏꯗ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥꯒꯤ ꯐꯤꯕꯝ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯈꯪꯗꯦ ꯃꯃꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯖꯔꯝꯃꯤ ꯍꯥꯏꯔꯤ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯃꯇꯣꯟꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯁꯣꯏꯈꯤꯗꯨꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯐꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯁꯥ ꯐꯥꯔꯛꯄ ꯐꯥꯎꯕꯗ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯗꯕꯅꯤ ꯃꯤꯡꯒꯧꯗ ꯑꯣꯏꯔꯕꯁꯨ ꯀꯅꯥꯗ ꯀꯥꯏꯈꯤꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯑꯩꯒꯤ ꯄꯥꯞ ꯂꯩꯕꯅ ꯏꯆꯥ ꯑꯁꯤꯗ ꯐꯪꯂꯤꯕ꯭ꯔꯥ ꯀꯨꯏꯔꯦꯗ ꯏꯆꯥꯅ ꯍꯔꯥꯎꯅ ꯏꯃꯥ ꯍꯥꯏꯅ ꯅꯣꯛꯂꯤꯕ ꯃꯥꯏꯊꯣꯡꯗ ꯀꯧꯔꯛꯈꯤꯗꯕ ꯎꯅꯤꯡꯂꯛꯂꯦ ꯅꯧꯍꯧꯅꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯛꯇꯕ ꯁꯛꯐꯝ ꯇꯅꯧꯕ ꯃꯥꯏꯊꯣꯡ ꯏꯃꯥꯒꯤ ꯂꯨꯍꯦꯟꯕꯤ ꯅꯪꯗꯤ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯈꯪꯗ꯭ꯔꯕꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯃꯄꯤ ꯇꯥꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯗꯨꯅ ꯂꯨꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯇꯥꯕꯒ ꯂꯨꯍꯦꯟꯕꯤ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯋꯥꯕ ꯃꯥꯡꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯋꯥꯅ ꯅꯣꯛꯐꯦꯠ ꯇꯧꯖ ꯇꯞꯅ ꯀꯧꯔꯛꯂꯤ
Ima, tai, ima tai, nang bukara para bro, nasaga do nungai re bro, ha, kamain taurage. Mama lay matun gi wahang asigi pakhum wana tapna khum lai. Phate. Ima, khangdre da. Aise sumna kayam kuina lay khidoino. Na chase, siga daura bra khangde. Na chayam na wari ima. Ima ay wari. Ay sikrage ima. Ay bula yung birano. Ay taseng na hingningdre. Ay na hingbada. Nakoy baso. Ay himbada wahal. Ay se. Yam na pataba misak haibado oiri. Majagi matamoy sok na pirak liba pa kumasida. Mama mahagti kap kanu yadre. Nakalamada laythok tu na kap tu na layre. Mama na kappa ubada mahaksu kaple. Macha na kapagi makhol tabada kap na themlai. Pema. To kap kanu. Icha na kapaga. Mama ay yengba ngamte. Nang kap kanu. Icha gi khonjel aduna nama ay gi thamoida. Chaina li sigpi. Kap kanu. Ima layri sidi icha gi dama. Icha na karigi. Pukning pikli. Icha kay dobo gi sidoino. Icha paradabani. Icha layeng liba sidi. To kap kanu. Ubra. Ima lai sidi. Ngasidi ne. Icha gi manakta laydoini. Icha ima ga tumdoini. Mama gi wahay dalu hendi momon minok tamjay. Takli mama macha gi matawado na mayik lana. Mama amana macha gi dama kaya da khanjay haiba. Mama lakli haiba gira khangde limbi sana mache gi manakta changa khidre. Magi oiba wakalda irang lang duna nungai thokna lay. Numidang ni suka okraboy. Khada amu wangda amu chen duna isay saktuna lay. Limbi sana mahak na angang daw na layba matawda. Sana ko nung dalay riba nupa kaydo laytafong khangdre. Matamoy pumba, itak hauduna nusi may saphaw rabani. Lembi sana prap chak thong binupi amagi manakta lakto na hairi asumna yam na lingna. Hey, tabra, chak insang do haw na thong. Chorang thong ganu ko, chabayan na naba thong. Paisa piri do, lim na panggi khan ganu. Khangye dana ay na hari se. Ay se na hadagi yengi yaw na yengbani. Noy yam na kay nung matawre. Ichi na bagi itay na mata saduna noy da may onsindaba asidane noy thabak tawbada yamna komthoi horen cha insang hek hautraba ngasi chak thongbi pumbane hayeng dagidi konung asidagi tanthokani haibase nakoi khangidana wasi mathaw amagum hairamduna chakhum adudagi mamai leiduna chatki hairamliba wa aduda chak thongbi khaido punsinduna haina hawi haima masimadi kainomni leimarem bidu henbigi pukminaba manaw nupini haibada paksade onthokna bachuk mapak naidida asukina konung asida aina leirakpase mana hairamba wa ase ningthongna phawba haide onthokpanida hoine aikhoisu yenge yauna yengbani masak phajei haibagira masa asida napalama yaw yawbagumna mase yamna henjilakre wafam ase ningthauda haihauda yar natrabadine aikhoi thabak asidagi pothaba tari masidagi aikhoina potharabadi aikhoidi kari suduna chagani hoine tokro suba sudabadudi mimangda konung asidagi tanthore haibagi ikaibado haidi ngamjaroi minaina mapu saba haibaduni mana tawribase ngaihaki matungdani ningthau luhenba manemna magi loina bibu chak inbiriba adu munna yengduna lei thawai tana ngasidi imana chak inbeira chak se yamna chabagumna taw ma nang lege leiro matam khara mahakna mahaki anabase phatriba phawa maya nupa ningthaugi waduda tapna khumi imasu leiningdabadi nateda leining adubu yumda mirol leitabaga hekta yade imana leitrabasu lembi sana leirisidi yumda napaga leisabi maga leibadu nungaiti haiduna tawban napana thabak suba chatkhraga yumdon poktuda leisabi ma khakta tarak leibado nungaiti haiduna tawbani manem leimaton gi pakhum sisu chummi aduna ma khumpham khangde leidaba yaroisu hainingde aduna tapna wa ama oina makha tarai hoi phari ima ado hayengdagide ai konung ase thadoktuna chatlagani thangnaba leibakta afaba ahaiba amaiba amaibi thiba aduna ai matam khara leiroi konung asida is adudi konung asidi kamai tawba nangiduna kayam kuiga tawriba imase adudi matam khara nangna halaktriba phawba
ꯂꯩꯔꯝꯕꯅ ꯐꯗꯣꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯅꯤ ꯏꯃꯥ, ꯕꯕꯥꯁꯨ ꯀꯧꯗꯨꯅ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯟꯅ ꯂꯩꯒꯦ ꯂꯩꯔꯝꯃꯨ. ꯃꯥꯒꯤ ꯑꯅꯥꯕꯁꯤꯗꯗꯤ ꯐꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯁꯤ. ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ. ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯅꯪ ꯕꯕꯥꯕꯨ ꯍꯌꯦꯡ ꯂꯥꯛꯅꯅꯕ ꯍꯥꯏꯔꯒꯦ. ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤꯅ. ꯑꯁꯨꯝꯅ ꯃꯇꯝꯅꯒ ꯊꯦꯡꯂꯛꯄꯒ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯊꯥꯕꯜꯅꯒ ꯐꯕꯅꯦ, ꯃꯄꯥꯜꯗ ꯂꯩꯍꯧꯕ ꯄꯣꯠꯁꯛꯀꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ. ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯀꯣꯅꯨꯡꯒꯤ ꯈꯥ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯁꯅꯥꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ. ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯄꯤꯔꯝꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯦ. ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯁꯦ ꯇꯧꯅꯅꯕ ꯅꯪꯅ ꯁꯦꯜ ꯑꯃꯨꯛ ꯄꯤꯔꯛꯂꯣ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯃꯔꯣꯏ. ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩ ꯅꯪꯒꯤ ꯁꯦꯜ ꯄꯤꯔꯅꯤ. ꯊꯕꯛ ꯑꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯦ. ꯃꯥꯏ ꯄꯥꯛꯑꯝꯗꯥꯏꯁꯤꯗ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯕ ꯍꯧꯅꯗꯦ. ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯤꯅꯤ ꯀꯩꯅꯣ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯕ ꯉꯝꯂꯕ, ꯅꯪꯅ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯒꯗꯕꯅꯤꯀꯣ. ꯀꯔꯥꯏꯅꯣ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯃꯤꯅ ꯎꯈꯤꯕ ꯇꯥꯔꯦ. ꯑꯗꯣ ꯑꯁꯨꯝꯅ ꯀꯨꯏꯅ ꯑꯣꯠꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯍꯦꯛꯇ ꯍꯦꯡꯇꯊꯈ꯭ꯔꯁꯤꯗꯅ. ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯒꯦ. ꯊꯕꯛ ꯑꯁꯤꯅ ꯑꯊꯨꯕꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯑꯅꯤꯡꯕꯁꯨ ꯊꯨꯡꯒꯗꯧꯔꯤꯕꯅꯤ. ꯈꯨꯗꯛꯇ ꯍꯥꯠꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯇꯧꯕꯁꯦ ꯃꯥꯏ ꯄꯥꯛꯄ ꯋꯥꯕꯅꯤ. ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯈꯤꯁꯤ ꯃꯇꯝ ꯈꯔꯗꯤ. ꯑꯁꯨꯝꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯤ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯇꯔꯦꯠꯀꯤ ꯁꯦꯜ ꯃꯥꯅꯧꯕꯤ ꯑꯗꯣ ꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤ. ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯛꯈꯪꯗꯕꯤ ꯑꯅꯤ ꯑꯁꯤꯕꯨ? ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯇꯨꯅ ꯃꯃꯥ ꯂꯩꯃꯇꯣꯟ ꯆꯠꯇꯕ ꯌꯥꯗꯕꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯆꯠꯀꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ. ꯃꯅꯦꯝꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯝꯖꯤ ꯈꯥꯏꯅꯕ ꯊꯣꯛꯑꯦ ꯍꯥꯏꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯂꯝꯗ꯭ꯔꯦ. ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯗꯅ ꯂꯩꯔꯛꯂꯤ. ꯉꯁꯤꯁꯨ ꯑꯁꯥ ꯀꯥꯏꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤ. ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯀꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯏ ꯄꯥꯛꯇꯦ. ꯂꯥꯏꯅ ꯐꯥꯎꯕ ꯃꯤꯔꯥꯏꯕꯤꯔꯤ ꯑꯩꯁꯦ. ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯑꯩꯒꯁꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯕꯒꯤꯔ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝꯁꯦ. ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯗꯨꯅ ꯃꯥꯒ ꯑꯩꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯊꯣꯛꯂꯒꯅ ꯀꯩꯗꯧꯕ? ꯑꯩꯕꯨ ꯄꯈ꯭ꯔꯥ ꯑꯣꯏꯗꯨꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯥꯗ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯅꯤꯡꯊꯧꯗꯨ ꯂꯩꯔꯤ. ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯂꯦꯝꯕꯤꯁꯅꯥ ꯃꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯨ, ꯏꯇꯩ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯅꯇꯣꯝꯇ? ꯂꯩꯀꯣꯜꯁꯤꯗ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯃꯔꯛꯁꯤꯗ ꯏꯆꯦ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ꯭ꯔꯣ? ꯏꯆꯦꯅꯒ ꯀꯨꯏꯅ ꯅꯥꯔꯛꯄꯁꯤꯗ? ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯂꯨꯍꯦꯟꯕ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯂꯦꯝꯕꯤꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯔꯩꯔꯦ. ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯧ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯦꯝꯕꯤꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯗꯦ. ꯃꯆꯦꯒꯤꯗꯃꯛꯇ ꯈꯟꯕ ꯃꯇꯧ ꯎꯠꯇꯦ. ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯁꯅꯥ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯋꯥꯈꯜ ꯂꯥꯡꯕ ꯃꯇꯝꯅꯤ. ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯐꯠꯇꯅ ꯈꯜꯂꯨꯕꯁꯨ ꯅꯤꯡꯊꯧ ꯃꯥꯅ ꯄꯨꯛ ꯐꯠꯇꯕ ꯇꯥꯒꯗꯧꯔꯤ. ꯂꯦꯝꯕꯤꯁꯅꯥ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯈꯨꯝꯗꯕ ꯑꯁꯤꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯏꯇꯦ, ꯑꯩꯃꯨꯛ ꯄꯥꯝꯃꯩꯔꯣ ꯑꯩꯉꯣꯟꯗ ꯆꯥꯗꯨꯒꯤ ꯌꯦꯡꯕꯤꯔꯤꯗꯨꯕꯣ? ꯍꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯇꯩꯅꯒ ꯐꯖꯕꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤ. ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯗ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯐꯠꯇ ꯋꯥꯈꯜ ꯈꯜꯂꯛꯏ. ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯆꯠ ꯑꯣꯏꯔꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯂꯤꯆꯠꯄꯨ ꯆꯠꯂꯤꯕ꯭ꯔꯥ? ꯍꯣꯏꯅꯦ, ꯐꯕꯨꯗꯤ ꯐꯖꯩꯗ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯅꯥꯁꯦ. ꯃꯆꯦ ꯂꯨꯍꯦꯟꯕꯤꯗꯒꯤ ꯃꯥꯅ ꯀꯩꯁꯨ ꯇꯥꯗꯦ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯅꯒ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯂꯦꯝꯕꯤꯁꯅꯥ ꯑꯣꯏꯅ ꯂꯧꯕꯅ ꯐꯔꯤꯗ꯭ꯔꯥ? ꯂꯩꯕꯥꯛ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯗꯕꯤꯗ ꯀꯩꯅꯣꯝꯅꯤ. ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯁꯨ ꯃꯥꯁꯨ ꯌꯥꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯕꯒꯨꯝꯅ ꯇꯧꯔꯤ. ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯀꯣꯅꯨꯡꯗ ꯂꯩꯕꯤ ꯐꯤ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯏ ꯀꯥꯏꯗꯣꯡꯂꯛꯏ. ꯃꯥꯒꯤ ꯂꯥꯏꯐꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯔꯣꯜ ꯏꯈꯣꯏ ꯈꯣꯏꯅ. ꯉꯁꯤ ꯀꯣꯔꯧ ꯌꯥꯏ ꯐꯅꯣꯡ ꯅꯃꯥ ꯑꯩꯅ ꯁꯅꯥꯀꯣꯅꯨꯡꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯂꯥꯛꯄꯗꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯗꯣ.
ꯂꯩꯃꯔꯦꯟꯕꯤ ꯃꯥꯅ ꯐꯃꯨꯡ ꯊꯛꯇ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯕꯁꯦ ꯐꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯕꯨꯗꯧ ꯁꯅꯥ ꯄꯣꯛꯄ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯨꯗꯣ ꯏꯗꯥꯏꯔꯦꯟ ꯁꯥ ꯂꯥꯏꯐꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅꯩ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯃꯔꯦꯟꯕꯤ ꯂꯨꯍꯦꯟꯕꯤ ꯑꯅꯥꯕ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯕꯅ ꯂꯩꯃꯔꯦꯟꯕꯤ ꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯤꯛ ꯍꯦꯛ ꯊꯜꯂꯦ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯃꯇꯣꯟꯁꯨ ꯊꯋꯥꯏ ꯋꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯃꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯨꯏ ꯏꯃꯥ ꯂꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯂꯩ ꯏꯆꯥ ꯐꯔꯗꯕꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯂꯝ ꯑꯗꯨ ꯀꯣꯜꯂꯤꯕ ꯁꯅꯥꯄꯣꯛꯄ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯔꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯅꯣꯡꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯃꯤ ꯈꯥꯛꯄ ꯂꯥꯎꯕ ꯃꯔꯛꯇ ꯑꯀꯤꯕ ꯄꯣꯛꯇ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯨ ꯂꯩꯃꯔꯦꯟꯕꯤ ꯄꯨꯛꯐꯕꯤ ꯃꯥꯇ ꯐꯔꯕꯗꯤ ꯍꯥꯏꯅ ꯂꯩꯇꯥꯏꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯂꯩꯃꯔꯦꯟꯕꯤ ꯑꯗꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯑꯗꯨꯕꯨ ꯐꯔꯕꯗꯤ ꯅꯠꯇꯦ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯅꯥꯔꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯈꯪꯍꯧꯗꯦ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯄꯦꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯨꯍꯦꯟꯕ ꯍꯧꯖꯤꯛꯇꯤ ꯑꯁꯥꯎꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯃꯥꯡ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯪ ꯁꯤꯒꯦ ꯍꯥꯏꯔꯒ ꯁꯤꯈ꯭ꯔꯣ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯠꯅꯕ ꯌꯥꯕꯁꯨ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯁꯤꯈ꯭ꯔꯣ ꯂꯨꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯣꯡꯃꯇ ꯇꯥꯒꯅꯤ ꯈꯜꯂꯨꯗꯕ ꯋꯥꯍꯩꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯇꯥꯕ ꯑꯁꯤꯗ ꯄꯦꯟꯅ ꯀꯞꯂꯦ ꯈꯨꯝꯂꯛꯏ ꯀꯞꯇꯨꯅ ꯑꯩꯅ ꯅꯥꯒꯦꯅ ꯅꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯝꯅ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ ꯅꯥꯅꯤꯡꯗꯨꯅ ꯐꯃꯨꯡꯗ ꯂꯩꯅꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯥꯅꯤꯡꯗꯦ ꯐꯃꯨꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤꯃ ꯏꯁꯥꯅ ꯏꯇꯣꯝꯇ ꯄꯥꯝꯕꯩ ꯑꯃ ꯊꯤꯗꯨꯅ ꯁꯤꯈꯤꯕ ꯇꯥꯔꯦ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯛꯎ ꯂꯩꯃꯔꯦꯟꯕꯤꯒꯤ ꯋꯥꯗꯨ តាꯗ ꯅꯤꯡꯊꯧ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯄꯦꯟꯃꯟꯗꯕꯒꯤ ꯍꯥꯏꯕꯅꯤ ꯁꯣꯝꯗ ꯉꯁꯤꯗꯤ ꯂꯦꯝꯕꯤꯁꯅꯥ ꯃꯌꯨꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯅ ꯅꯥꯔꯤꯕꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯏꯆꯦ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯗꯥꯡꯁꯨ ꯃꯃꯤ ꯁꯥꯝꯂꯛꯂꯦ ꯑꯗꯨꯅ ꯏꯆꯦꯁꯦ ꯐꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯁꯦ ꯏꯇꯩꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯍꯥꯏꯔꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯃꯤꯃꯥꯡꯗ ꯐꯖꯕ ꯅꯠꯇꯦ ꯇꯥꯕꯗ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯈꯤꯅꯤ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯁꯤꯒꯤ ꯍꯥꯏꯔꯕꯁꯨ ꯅꯆꯦꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯁꯤꯖꯔꯁꯅꯨ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯒ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯅꯤꯛꯂꯞ ꯇꯧꯏ ꯑꯗꯨꯅ ꯃꯆꯥꯅ ꯊꯦꯝꯂꯛꯏ ꯌꯥꯔꯦ ꯏꯃꯥ ꯁꯨꯝ ꯇꯥꯟꯅꯕꯅꯤ ꯏꯆꯦꯗꯣ ꯃꯇꯣꯝꯗ ꯂꯩꯍꯧꯕꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯕꯕꯥꯒ ꯐꯖꯅ ꯂꯩꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯃꯇꯣꯝꯇ ꯂꯥꯛꯏ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯥꯛꯄꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯤꯟ ꯑꯆꯧꯕ ꯑꯁꯤꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯅꯥ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯅꯥꯛ ꯌꯦꯠꯇꯨꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯤꯟ ꯑꯆꯧꯕ ꯑꯗꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯂꯦꯝꯕꯤ ꯅꯪꯅ ꯅꯨꯡꯗ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯈꯪꯏ ꯑꯩꯅ ꯎꯕ ꯉꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯣ ꯍꯣꯡꯇꯣꯛꯅꯕ ꯇꯧ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯐꯠꯇꯕ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯂꯦꯝꯕꯤꯁꯅꯥ ꯏꯉꯛ ꯉꯛꯅ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯩꯅ ꯀꯔꯤ ꯈꯜꯂꯗꯅ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅ ꯍꯥꯏꯖ ꯁꯥꯔꯤꯕꯗꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯆꯠꯂꯣ ꯑꯩ ꯏꯆꯦꯒꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯅꯨꯄꯤ ꯑꯣꯜꯂꯝꯕ ꯑꯗꯨ ꯂꯤꯟ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯂꯦꯝꯕꯤꯁꯅꯥ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯩꯕꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯑꯁꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯉꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯁꯅꯨ
ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯌꯦꯡꯅꯅꯕ ꯇꯧꯔꯒꯦ꯫ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟꯒ ꯇꯧꯗꯨꯅ ꯍꯥꯏꯔꯤ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯂꯦꯝꯕꯤ ꯁꯅꯥꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕꯤꯔꯒꯦ꯫ ꯃꯁꯛꯁꯨ ꯐꯖꯩ, ꯑꯋꯥꯠꯄꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯑꯣꯏꯍꯧꯕꯅ ꯐꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯍꯥꯛꯁꯨ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯗꯨꯒ, ꯅꯪ ꯂꯥꯛꯕ꯭ꯔꯥ ꯂꯦꯝꯕꯤ? ꯅꯆꯦꯗꯤ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯐꯃꯨꯡꯗ ꯑꯗꯨꯝ? ꯍꯣꯏ ꯏꯇꯩ, ꯂꯩꯍꯧꯔꯤ꯫ ꯑꯗꯨ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯅꯆꯦꯒꯤꯗꯃꯛ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯇꯩ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯑꯃ ꯇꯧꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯔꯦꯟꯕꯤ ꯐꯝ ꯑꯁꯦ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯣꯗꯅ꯫ ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯕꯒꯦ? ꯂꯦꯝꯕꯤ ꯁꯅꯥ ꯃꯇꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯋꯥ ꯑꯃꯕꯨ ꯈꯨꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯣꯏꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ ꯑꯁꯤꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯞꯇꯨꯅ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯍꯥꯏ, ꯂꯦꯝꯕꯤ, ꯅꯆꯦꯅ ꯂꯩꯅꯥ ꯄꯛꯄꯤ ꯑꯣꯏꯕꯅ ꯅꯇꯩꯅ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯍꯣꯏ, ꯑꯩ ꯁꯥꯎꯗꯦ, ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯨ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯤꯅꯤꯡꯉꯤ꯫ ꯑꯩ ꯏꯇꯣꯝꯇ ꯄꯦꯟꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯤꯔꯕꯁꯨ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯗꯨꯗ ꯑꯩ ꯁꯤꯔꯒꯦ꯫ ꯃꯆꯦꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯁꯥꯗꯨꯁꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ꯫ ꯏꯆꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯏꯃꯥ ꯀꯧꯔꯒ ꯇꯁꯦꯡꯕ ꯑꯃ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯃꯁꯥꯒ ꯉꯝꯗꯕꯒ ꯂꯨꯍꯦꯟꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯝꯊꯔꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ 12ꯒꯤ ꯄꯨꯡꯐꯝꯗ ꯍꯥꯟꯅꯒꯨꯝꯅ ꯉꯁꯤꯁꯨ ꯀꯣꯅꯨꯡꯒꯤ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒꯒꯤ ꯊꯕꯛ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯂꯤ꯫ ꯅꯪꯒꯤ ꯑꯋꯥꯃꯜ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯗꯣ? ꯂꯦꯝꯕꯤ, ꯍꯣ ꯂꯦꯝꯕꯤ ꯁꯅꯥ, ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯅꯅꯤꯡ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣ ꯏꯃꯥ ꯃꯥꯏꯕꯤ, ꯊꯨꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯩ ꯂꯨꯍꯦꯟꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯩꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯈꯤꯕꯅ ꯃꯥꯒꯤ ꯑꯣꯏꯈꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯟꯕꯤ ꯐꯝꯊꯣꯜꯁꯨ ꯏꯆꯦꯅ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯏꯃꯥ ꯊꯥꯔꯤꯛꯄꯨ ꯇꯥꯟꯅꯗꯨꯅ ꯏꯆꯦꯕꯨ ꯅꯥꯍꯟꯕꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯨꯗꯤꯡ ꯏꯃꯥꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯍꯟꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯋꯥꯅ ꯇꯧꯔꯛꯄꯒꯤ ꯃꯍꯩ ꯍꯧꯖꯤꯛꯇꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯣꯛꯄ ꯂꯣꯏꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ, ꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯐꯝ ꯅꯪꯅ ꯃꯨꯟꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯤ 2 ꯂꯩꯔꯦ꯫ ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯊꯣꯉꯥꯛꯄ ꯃꯈꯩꯗꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯁꯥꯎꯅ ꯍꯥꯏꯔꯤ, ꯑꯣ ꯂꯦꯝꯕꯤ, ꯅꯪꯃꯛꯅ, ꯑꯩꯒꯤ ꯏꯅꯥꯎꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ, ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯕ ꯊꯧꯗꯣꯛ, ꯍꯥ, ꯅꯣꯛꯀꯗꯕꯗ ꯉꯥꯏꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯀꯔꯥꯝ ꯆꯥꯎꯕ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯇꯧꯕ, ꯅꯪ ꯃꯣꯏꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ꯫ ꯋꯥ ꯑꯁꯤ ꯁꯥꯎꯅ ꯍꯥꯏꯔꯝꯗꯨꯅ ꯂꯨꯍꯦꯟꯕꯤ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯕ ꯄꯨꯝꯕ ꯈꯪꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ꯫ ꯅꯤꯡꯊꯧ ꯂꯨꯍꯦꯟꯕꯁꯨ ꯄꯦꯟꯃꯟꯈꯤꯗ꯭ꯔꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗ ꯍꯥꯠꯄꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯆꯦ ꯃꯉꯣꯟꯗ ꯁꯤꯅꯅꯕ ꯇꯧꯈꯤꯕ ꯃꯍꯥꯛꯅ ꯁꯤꯟꯕ ꯇꯧꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯍꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯇꯣꯟ ꯃꯄꯥ ꯆꯥꯎꯔꯦꯜꯁꯨ ꯃꯌꯥꯅꯨꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯇꯁꯦꯡꯅ ꯂꯥꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯣꯏꯔꯝꯕꯅꯅꯤ꯫ ꯂꯦꯝꯕꯤ ꯁꯅꯥ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ꯫ ꯃꯉꯛꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯊꯨꯗꯨꯅ ꯍꯥꯠꯀꯗꯧꯔꯦ꯫ ꯂꯨꯍꯦꯟꯕꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏ, ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ, ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯌꯥꯝꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄ ꯐꯠꯇꯕ ꯃꯤꯁꯛ ꯑꯁꯦ
ꯃꯥꯅ ꯇꯧꯖꯔꯝꯕ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯍꯧꯔꯤꯕ ꯎꯔꯦꯜ ꯎꯖꯥꯎ ꯑꯁꯤꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥ ꯃꯁꯥꯅ ꯌꯥꯖꯗꯨꯅ ꯅꯣꯛꯇꯨꯅ ꯊꯋꯥꯏ ꯊꯥꯈꯤ꯫ ꯁꯣꯟꯅꯍꯧꯋꯤ ꯃꯤꯌꯥꯝꯅ ꯐꯠꯇꯕꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯂꯨꯍꯦꯟꯕꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯅꯥꯕ ꯑꯗꯨ ꯐꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖ ꯍꯔꯥꯎꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨꯁꯨ ꯃꯆꯥ ꯑꯍꯜ ꯂꯩꯔꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯇꯨꯅ ꯃꯌꯥꯅꯨꯄꯥ ꯂꯨꯍꯦꯟꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫